ꯅꯨꯡꯁꯤꯕꯤꯗꯨꯅ Manipuri Entertainment Channel ꯕꯨ subscribe ꯑꯃꯁꯨꯡ like ꯇꯧꯕꯤꯔꯝꯃꯨ. ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ. ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ. ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ. "ꯏꯕꯨꯡꯉꯣ, ꯊꯕꯛ ꯑꯃꯗꯤ ꯇꯧꯁꯟꯕ ꯐꯩꯗ. ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡꯒ ꯅꯨꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯁꯨꯝ ꯄꯨꯡꯀꯣꯏꯗ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯔꯒ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯂ ꯀꯩꯅꯣ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯇꯧꯁꯟꯈ꯭ꯔꯣ. ꯑꯩꯈꯣꯏꯁꯨ ꯋꯥꯔꯦꯅꯦ ꯏꯕꯨꯡꯉꯣ" ꯍꯥꯏꯔꯛꯏ. ꯑꯩꯅ ꯑꯃꯨꯛ ꯏꯃꯥ, ꯑꯩꯅ ꯍꯦꯟꯅ ꯊꯕꯛꯇꯣ ꯇꯧꯅꯤꯡꯉꯤꯅꯦ. ꯑꯗꯨꯗ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗ ꯂꯩꯔꯤꯁꯤꯅꯤ. ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯒꯤ ꯐꯥꯔꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯗꯣ ꯑꯗꯨꯗ ꯑꯩ ꯂꯩꯈ꯭ꯔꯒꯦ. ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯃꯥꯝꯇꯣꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯕꯤꯌꯨ. ꯏꯃꯥꯅ ꯑꯃꯨꯛ ꯅꯪꯕꯨ ꯍꯩꯕꯨ ꯍꯩꯅꯒꯗ꯭ꯔꯥꯅꯦ? ꯐꯥꯔꯝ ꯑꯗꯨꯗ ꯂꯩꯕꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦ, ꯃꯗꯨ ꯅꯪꯅ ꯍꯩꯅꯔꯣꯏꯅꯦ ꯍꯥꯏꯔꯛꯏ. ꯑꯩꯅ ꯑꯃꯨꯛ ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩ ꯍꯩꯅꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯁꯨꯅꯤꯡꯉꯥꯏ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ. ꯏꯃꯥꯅ ꯑꯃꯨꯛ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯐꯔꯦ, ꯅꯪ ꯃꯥꯝꯇꯣꯟꯒ ꯏꯃꯥ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯒꯦ ꯍꯥꯏꯔꯛꯏ. ꯃꯇꯝ ꯈꯔ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯂꯩꯔꯕ ꯃꯇꯨꯡ ꯏꯃꯥꯒꯤ ꯃꯄꯥ ꯃꯥꯝꯇꯣꯟꯅ ꯇꯧꯔꯤꯕ ꯐꯥꯔꯝ ꯑꯗꯨꯗ ꯑꯩꯁꯦ ꯃꯥꯝꯇꯣꯟꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯥꯛꯑꯝꯃꯤ. ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯁꯤ ꯌꯨ ꯊꯛꯇ꯭ꯔꯒꯗꯤ ꯀꯌꯥ ꯅꯝꯅ ꯇꯥꯏ. ꯌꯨ ꯊꯛꯈ꯭ꯔꯒꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯗꯕꯁꯤ ꯇꯜꯂꯝꯃꯤ. ꯍꯥꯏꯗꯤ ꯌꯨ ꯉꯥꯎꯔꯒꯗꯤ ꯃꯥꯝꯇꯣꯟꯁꯦ ꯀꯥꯔꯟ ꯅꯝꯅ ꯇꯥꯏ. ꯑꯗꯨꯒ ꯐꯥꯔꯝ ꯑꯗꯨꯗ ꯑꯩꯒ ꯄꯥꯔꯒ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯍꯥ 2 ꯑꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯊꯕꯛ ꯁꯨꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯂꯩꯕꯗꯁꯨ ꯑꯩꯁꯦ ꯈꯔꯗꯤ ꯍꯩꯅ ꯐꯥꯜꯂꯝꯗꯦ. ꯑꯗꯨꯕꯨ ꯑꯩꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤ ꯃꯐꯝ ꯆꯞ ꯆꯥꯕ ꯇꯪ ꯇꯥꯕꯤ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎ ꯑꯗꯨꯗ ꯂꯩꯔꯒꯦ ꯍꯥꯏꯗꯅ ꯈꯥꯡꯉꯒ ꯂꯩꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯌꯨꯝꯗꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ. "ꯏꯕꯨꯡꯉꯣ, ꯅꯪ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨ ꯂꯥꯛꯑꯣ. ꯅꯪ ꯕꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯅꯨꯃꯤꯠ 2 ꯁꯨꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯕ. ꯑꯁꯣꯝꯗ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯃꯤ ꯋꯥꯠꯂꯦ, ꯅꯨꯄꯥꯒ ꯀꯌꯥ ꯂꯩꯖꯗꯕꯒ. ꯅꯪ ꯃꯥꯝꯇꯣꯟꯗ ꯐꯖꯅ ꯍꯥꯏꯔꯝꯃꯨ. ꯑꯅꯥꯕ ꯌꯥꯎꯔꯦ, ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯔꯨꯒꯦ ꯍꯥꯏꯌꯨ" ꯍꯥꯏꯔꯛꯏ. ꯑꯩꯅ ꯑꯃꯨꯛ "ꯏꯃꯥ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯅꯣꯏꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯗꯣ ꯀꯌꯥꯝ ꯊꯤꯅ ꯁꯣꯏꯔꯤꯅꯣꯕ?" ꯏꯃꯥꯅ ꯑꯃꯨꯛ "ꯏꯕꯨꯡꯉꯣ, ꯃꯈꯣꯡꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤ ꯍꯥꯏ. ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥ, ꯊꯝꯃꯒꯦ" ꯍꯥꯏꯔꯒ ꯏꯃꯥꯁꯨ ꯐꯣꯟ ꯑꯗꯨꯝ ꯊꯝꯈꯤ. ꯃꯥꯝꯇꯣꯟꯗꯁꯨ ꯑꯩꯅ "ꯃꯥꯝꯇꯣꯟ, ꯑꯩ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ. ꯕꯕꯥꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ. ꯑꯣꯄꯔꯦꯁꯟ ꯇꯧꯅꯤ, ꯃꯤ ꯂꯩꯇꯦ, ꯑꯩ ꯂꯥꯛꯑꯣ" ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ. ꯃꯥꯝꯇꯣꯟ ꯑꯃꯨꯛ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ? ꯑꯗꯣ ꯑꯩꯁꯨ ꯑꯣꯄꯔꯦꯁꯟ ꯅꯨꯃꯤꯠꯇꯨꯗꯤ ꯂꯥꯛꯄ ꯉꯝꯃꯔꯣꯏ. ꯈꯔ ꯂꯩꯔꯒ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯌꯨ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ" ꯍꯥꯏꯔꯛꯏ. ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯅ ꯐꯣꯟ ꯍꯦꯛ ꯇꯧꯔꯛꯄꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯌꯨꯝꯗ ꯀꯨꯝꯃꯛꯑꯝꯃꯤ. ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯆꯠꯂꯝꯃꯤ. ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯍꯦꯛ ꯌꯧꯕꯒ ꯕꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯑꯩꯁꯦ ꯃꯁꯛ ꯈꯪꯉꯝꯃꯤ. ꯑꯩ ꯆꯪꯉꯛꯄꯗꯨꯗ "ꯔꯣꯕꯤꯟ, ꯅꯪꯁꯨ ꯂꯥꯛꯑꯕ? ꯅꯌꯥꯝꯕꯁꯦ ꯀꯣꯛꯁꯨ ꯌꯥꯝꯅ ꯆꯤꯛꯏ, ꯑꯣꯁꯨ ꯌꯥꯝꯅ ꯑꯣꯟꯅꯤꯡꯉꯤ." ꯑꯩꯅ "ꯑꯃꯨꯛ ꯗꯥ ꯁꯨꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯟꯈꯤꯕꯒꯤ ꯃꯗꯨꯗ ꯇꯧꯔꯤꯅꯤ" ꯍꯥꯏꯔꯝꯃꯤ. ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯗꯗꯥꯁꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯑꯗꯨꯒ ꯑꯣꯄꯔꯦꯁꯟꯅ ꯅꯣꯡꯉꯥꯜꯂꯒ ꯇꯧꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ. ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ "ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯗꯨ ꯀꯃꯥꯏꯅ ꯇꯧꯍꯧꯔꯦ? ꯅꯪ ꯂꯥꯛꯄꯗꯣ ꯍꯔꯥꯎꯍꯧꯕ꯭ꯔꯣ?" ꯍꯪꯉꯛꯏ. ꯑꯩꯅꯁꯨ "ꯏꯃꯥ, ꯃꯀꯣꯛ ꯈꯔ ꯉꯥꯎꯏ, ꯑꯣꯅꯤꯡꯉꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯍꯧꯕꯅꯤ. ꯍꯌꯦꯡ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤ ꯍꯥꯏ. ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯄꯤꯔꯒꯦ, ꯑꯗꯨꯒ ꯑꯍꯤꯡꯁꯨ ꯂꯦꯛꯄꯤꯔꯒꯦ" ꯍꯥꯏꯔꯝꯃꯤ. ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨ ꯏꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ. ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯄꯨꯡ 1, 2 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯥꯏꯗ ꯕꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯗꯗꯥꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯍꯤꯡꯗ ꯀꯞꯄ ꯃꯈꯣꯟꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯇꯥꯔꯛꯏ. ꯑꯗꯨꯒ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤ. ꯑꯗꯨꯃꯥꯏꯅ ꯀꯥ ꯑꯗꯨꯗꯒꯤ ꯀꯞꯄꯛꯄꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯇꯨꯝꯕꯗꯣ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯑꯩꯉꯣꯟꯗ "ꯏꯕꯨꯡꯉꯣ, ꯀꯩꯅꯣꯅꯦ ꯅꯪ ꯕꯕꯥꯆꯧ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯤ ꯀꯞꯄ ꯃꯈꯣꯟ ꯇꯥꯔꯤꯁꯤꯕꯣ? ꯃꯈꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯣꯏꯅ ꯂꯩꯈꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯅꯠꯇ꯭ꯔꯒ ꯅꯄꯟꯊꯧꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯃꯆꯥꯅꯨꯄꯥ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯁꯤꯗ ꯀꯞꯄꯤꯖꯥꯔꯣ?" ꯍꯥꯏꯔꯛꯏ. ꯑꯩꯅꯁꯨ "ꯈꯪꯗꯦꯅꯦ, ꯑꯗꯣ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯣ?" ꯍꯪꯉꯝꯃꯤ. ꯕꯕꯥ ꯏꯃꯥꯅꯁꯨ "ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯗꯨ ꯌꯦꯡꯉꯨꯔꯁꯤ" ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ. ꯕꯕꯥꯆꯧ ꯍꯣꯏꯒ ꯑꯩꯈꯣꯏꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯁꯨ ꯂꯩꯅꯔꯝꯃꯤ. ꯇꯧꯕꯇꯕꯨ ꯏꯪꯈꯣꯜ ꯑꯃꯠꯇꯗꯗꯤ ꯂꯩ. ꯏꯃꯥ ꯕꯕꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯝ ꯊꯣꯔꯛꯄꯁꯤꯗ ꯕꯕꯥꯆꯧꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯊꯣꯡ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ. ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ. ꯕꯕꯥꯅꯁꯨ "ꯀꯩꯅꯣꯅꯦ, ꯃꯣꯏꯒꯤꯁꯤꯗꯤ ꯌꯨꯝꯁꯨ ꯁꯣ ꯂꯣꯜꯂꯤꯅꯤ,
ꯗꯣꯛꯇꯔꯗ ꯂꯣꯏꯅ ꯂꯩꯅꯈꯤꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗꯒꯤꯅ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯀꯞꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯣꯡꯉꯝꯃꯤ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯀꯞꯄꯤꯕ ꯃꯈꯣꯜ ꯑꯁꯤꯁꯨ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯁꯨꯅꯤꯟꯒꯤ ꯀꯥꯔꯣꯝꯗꯒꯤ ꯇꯥꯔꯛꯏ ꯍꯧꯖꯤꯛꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯥ ꯑꯁꯣꯝꯗꯒꯤ ꯑꯣꯏꯅ ꯇꯥꯔꯛꯏ ꯀꯔꯤꯅꯣꯅꯦ ꯑꯍꯤꯡ ꯑꯁꯤꯗ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯝꯕ ꯁꯨꯝ ꯈꯟꯖꯜꯂꯛꯑꯦ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯑꯥꯗ ꯂꯩꯈꯤꯕ ꯕꯕꯥꯆꯧ ꯍꯣꯏꯗ ꯐꯣꯟ ꯇꯧꯁꯤꯔ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯅ ꯍꯪꯉꯝꯃꯤ ꯕꯕꯥꯅ ꯑꯃꯨꯛ ꯍꯦ ꯇꯧꯔꯨꯅꯨ ꯑꯥꯗ ꯂꯩꯕꯗꯨ ꯃꯤ ꯄꯥꯈꯠꯅꯈꯤꯅꯤ ꯑꯗꯨꯕꯨ ꯀꯅꯥꯕు ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ ꯃꯤꯒꯤ ꯌꯨꯝ ꯁꯣ ꯂꯣꯟꯕ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯞꯄꯤꯁꯤꯕꯨ ꯍꯥꯏꯔꯛꯏ ꯉꯥꯏꯒ ꯑꯗꯨꯝꯅ ꯀꯞꯄꯝꯃꯒ ꯑꯃꯨꯛ ꯆꯞ ꯍꯦꯛ ꯂꯦꯞꯈꯤ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯨ ꯂꯦꯞꯈꯤꯕꯗꯒꯤ ꯏꯃꯥꯅ ꯕꯕꯥꯒ ꯑꯩꯒꯗ ꯂꯥꯎ ꯂꯥꯎ ꯆꯪꯉꯁꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯁꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯅ ꯎꯔꯒ ꯀꯔꯤ ꯚꯥꯞ ꯐꯠꯇꯕ ꯈꯟꯈꯤꯅꯤ ꯆꯪꯅꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯑꯍꯤꯡꯗꯨꯃꯗꯤ ꯑꯗꯨꯝ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯇꯨꯝꯅꯔꯝꯃꯤ ꯀꯣꯟꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯆꯧꯅꯒꯤ ꯐꯣꯟꯗ ꯇꯧꯔꯛꯈꯤ ꯔꯣꯕꯤꯟ ꯌꯥꯝꯕꯗꯨ ꯍꯧꯖꯤꯛꯋꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯅꯪ ꯕꯕꯥꯒ ꯇꯧꯔꯒ ꯂꯥꯛꯑꯣ ꯁꯤꯗ ꯍꯥꯏꯔꯝꯃꯒ ꯕꯕꯥꯆꯧꯗꯤ ꯀꯞꯄꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯑꯩꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯏꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ ꯃꯪꯒꯁꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯝꯃꯤ ꯄ꯭ꯔꯞ ꯑꯩꯁꯦ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯕꯕꯥ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯃꯈꯣꯏꯗ ꯇꯝꯃꯝꯃꯤ ꯕꯕꯥ ꯏꯃꯥ ꯗꯗꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯍꯧꯖꯤꯛꯋꯥꯏ ꯏꯄꯟꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯕꯕꯥ ꯏꯃꯥꯅꯁꯨ ꯋꯥꯔꯤꯗꯣ ꯑꯩꯅ ꯇꯝꯃꯨꯕꯗꯒꯤ ꯃꯈꯣꯏꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ ꯏꯃꯥꯁꯨ ꯀꯞꯄꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯨ ꯃꯪꯂꯅꯦ ꯇꯧꯔꯤꯁꯤꯕꯨ ꯏꯕꯨꯡꯉꯣ ꯁꯣꯅꯤꯟ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯕꯗꯤ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯕꯕꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯏꯄꯥꯒ ꯆꯠꯂꯨꯔꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯁꯣꯔꯅ ꯁꯤꯜꯂꯤꯕ ꯀꯨꯝꯍꯩꯁꯤ ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯕꯕꯥꯒ ꯑꯩꯒꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯗꯗꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯨꯝꯗ ꯄꯨꯊꯔꯛꯈꯤ ꯅꯨꯡꯉꯥꯏꯇ ꯗꯗꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯄꯥꯡꯊꯣꯛꯑꯝꯃꯤ ꯗꯗꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯄꯟ ꯊꯧꯋꯏꯒꯤ ꯏꯃꯨꯡꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯝꯅꯔꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯗꯤ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯍꯜꯂꯝꯗꯦ ꯑꯩꯁꯨ ꯃꯔꯛ ꯑꯁꯤꯗ ꯃꯥꯝꯇꯣꯟꯅ ꯐꯥꯝꯗ ꯉꯥ ꯍꯨꯔꯥꯜꯂꯝꯃꯤ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯒ ꯀꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯐꯥꯝꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯃꯥꯝꯇꯣꯟꯗꯁꯨ ꯗꯗꯥ ꯂꯩꯈꯤꯗꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯇꯝꯃꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯣꯟꯅ ꯃꯥꯝꯇꯣꯟꯗ ꯑꯩꯅ ꯐꯥꯝꯗꯒꯤ ꯀꯃꯥꯏꯅ ꯉꯥꯗꯣ ꯍꯨꯈ꯭ꯔꯤꯅꯣ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯥꯝꯇꯣꯟꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯀꯅꯥ ꯑꯣꯏꯔꯨꯅꯤ ꯅꯪꯒ ꯁꯤꯗ ꯂꯩꯃꯤꯟꯅꯔꯝꯕ ꯂꯩꯀꯥꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯣꯏꯅ ꯍꯨꯕꯅꯤ ꯁꯥꯎꯅꯤꯡꯗꯅ ꯑꯩꯁꯨ ꯃꯣꯏꯗ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯃꯥꯝꯇꯣꯟ ꯊꯦꯅꯥꯎ ꯍꯣꯏꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ ꯑꯩꯗꯤ ꯃꯣꯏꯁꯤ ꯃꯤ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯃꯑꯣꯡ ꯑꯃꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯝꯃꯤ ꯃꯥꯝꯇꯣꯟ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯃꯤ ꯐꯕꯅꯣ ꯅꯪ ꯂꯩꯔꯤꯉꯩꯗꯗꯤ ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯅꯪ ꯆꯠꯈꯤꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯊꯧꯋꯏꯒꯤ ꯇꯧꯔꯤꯅꯤ ꯑꯗꯣ ꯁꯣꯔꯥꯠꯇꯤ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯦ ꯅꯪꯁꯨ ꯑꯥꯗ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯝꯈꯤꯅꯤ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯃꯥꯝꯇꯣꯟ ꯌꯥꯅꯤꯗ ꯁꯣꯔꯥꯠ ꯍꯌꯦꯡꯅꯦ ꯍꯥꯏꯕ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯇꯨꯗ ꯃꯗꯨꯗ ꯑꯣꯏꯅ ꯆꯠꯂꯒ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯤ ꯃꯥꯝꯇꯣꯟ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒ ꯑꯩꯒ ꯐꯥꯝ ꯑꯁꯤ ꯁꯪꯉꯁꯤ ꯃꯈꯣꯏꯅ ꯉꯥ ꯍꯨꯔꯥꯟꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯁꯤꯗ ꯂꯩꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯕ ꯅꯨꯃꯤꯠꯇꯅꯤ ꯍꯥꯏꯔꯛꯏ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯑꯩꯁꯦ ꯐꯥꯝ ꯑꯗꯨꯗ ꯃꯥꯝꯇꯣꯟꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝꯗꯒꯤ ꯏꯃꯥꯅ ꯑꯃꯨꯛꯀꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯌꯨꯝꯗ ꯑꯃꯨꯛꯇ ꯍꯜꯂꯛꯑꯣ ꯏꯃꯨꯡ ꯑꯅꯤꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯑꯁꯣꯝꯗꯅ ꯃꯥꯝꯇꯣꯟꯒꯤ ꯐꯥꯝꯗꯒꯤ ꯉꯥ ꯍꯨꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯝꯇꯣꯟꯒ ꯑꯩꯒ ꯀꯟꯅ ꯐꯥꯝ ꯁꯪꯂꯤ ꯑꯩ ꯁꯣꯔꯥꯠ ꯃꯌꯥꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ ꯅꯪ ꯁꯤꯗ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯑꯃꯨꯛꯇ ꯌꯨꯝꯗ ꯍꯜꯂꯛꯎ ꯏꯃꯥ ꯅꯪ ꯃꯥꯝꯇꯣꯟꯗ ꯍꯥꯏꯅꯔꯒꯦ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯏꯃꯥ ꯅꯪ ꯃꯥꯝꯇꯣꯟꯗ ꯍꯥꯏꯅꯔꯨꯀꯣ ꯍꯥꯏꯔꯝꯃꯤ ꯃꯥꯝꯇꯣꯟꯁꯨ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯕ ꯃꯥꯜꯂꯤ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯏ ꯔꯣꯕꯤꯟ ꯏꯆꯦꯅ ꯍꯥꯏꯔꯛꯄꯗ ꯅꯣꯏ ꯅꯌꯥꯝꯕ ꯂꯩꯈꯤꯗꯕꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯈꯔ ꯇꯝꯅꯔꯦ ꯍꯥꯏꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯃꯥꯅꯦ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯔꯤꯗꯣ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ ꯃꯥꯝꯇꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ ꯀꯩꯅꯣ ꯃꯥꯝꯇꯣꯟ ꯏꯃꯥꯅꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯦꯅ ꯑꯗꯨ ꯏꯃꯨꯡꯗꯣ ꯀꯩꯅꯣ ꯈꯔꯕꯨꯗꯤ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯥꯝꯇꯣꯟ ꯅꯣꯡꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯏꯄꯟ ꯍꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯞꯄꯛꯏ ꯃꯗꯨꯗ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯏꯄꯟꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯊꯣꯡ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯞꯄꯤꯗꯨꯁꯨ ꯂꯩꯈꯤꯗꯕ ꯗꯗꯥꯗꯨꯒꯤ ꯀꯥ ꯑꯗꯣꯝꯗꯒꯤ ꯑꯃꯨꯛ ꯀꯞꯄ ꯏꯄꯟ ꯍꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯥ ꯑꯗꯣꯝꯗꯒꯤ ꯑꯃꯨꯛ ꯀꯞꯄꯛ ꯑꯉꯛꯄꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯅ ꯑꯩꯈꯣꯏ ꯗꯗꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯄꯟꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯇꯁꯦꯡꯅ ꯅꯨꯃꯤꯠꯇꯨ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯔꯝꯃꯤ ꯃꯥꯝꯇꯣꯟꯁꯨ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯀꯩꯅꯣ ꯔꯣꯕꯤꯟ ꯅꯪꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯩ ꯐꯥꯎ ꯇꯨ ꯆꯣꯡꯉꯤꯍꯦ ꯑꯗꯣ ꯅꯪꯕꯨ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯔꯣ ꯍꯪꯉꯛꯏ
ꯑꯩꯅ ꯑꯃꯨꯛ ꯃꯥꯝꯇꯣꯟ ꯋꯥꯔꯤꯗꯣ ꯈꯪꯉꯕꯅꯤꯅ ꯑꯩꯗꯤ ꯇꯟꯕꯨ ꯇꯜꯂꯦꯗ. ꯇꯣꯛꯑꯒꯦ ꯑꯩ ꯆꯠꯂꯔꯣꯏ, ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯁꯅꯤ ꯍꯥꯏꯔꯝꯃꯤ. ꯃꯥꯝꯇꯣꯟ ꯑꯃꯨꯛ ꯈꯪꯗꯦ ꯅꯣꯏ ꯏꯃꯥꯅꯗꯤ ꯂꯥꯛꯑꯣ ꯊꯥꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯤ. ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯇꯧꯔꯣ ꯍꯥꯏꯔꯛꯏ. ꯑꯩꯅ ꯆꯠꯇꯕꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛꯀꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯂꯥꯛꯑꯣꯗ. ꯑꯁꯣꯝꯗ ꯀꯔꯤꯅꯣꯃ ꯇꯧꯔꯤ, ꯀꯩꯗꯧꯔꯒꯦ ꯅꯪ ꯂꯥꯛꯇ꯭ꯔꯒꯗꯤ ꯍꯪꯉꯛꯏ. ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯑꯩ ꯂꯥꯛꯅꯤꯡꯗꯦꯗ ꯀꯩ ꯇꯧꯔꯛꯏꯅꯣ? ꯈꯔ ꯇꯝꯅꯕ꯭ꯔꯣ ꯍꯪꯉꯝꯃꯤ. ꯏꯃꯥꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯗꯣ ꯅꯪ ꯂꯥꯛꯑꯒ ꯁꯤꯗ ꯀꯩꯅꯣ ꯋꯥ ꯈꯔ ꯇꯥꯟꯅꯁꯤ ꯇꯧꯕꯅꯤ. ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯑꯩꯁꯦ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯆꯠꯅꯤꯡꯗ ꯑꯩꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ. ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯁꯥꯁꯤꯡ ꯑꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯀꯔꯤꯅꯣꯃꯗ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯕꯥꯆꯧ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗꯅ ꯂꯩꯈꯤꯗꯕ ꯗꯗꯥ ꯑꯗꯨꯅ ꯇꯨꯝꯃꯝ ꯍꯤꯞꯄꯝꯕ, ꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯁꯨꯃꯥꯡꯗ ꯂꯣꯏꯅ ꯊꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤ. ꯃꯗꯨꯗꯩꯁꯨ ꯏꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ. ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯤ ꯇꯝꯅꯕꯗ ꯀꯔꯤꯅꯣꯃ ꯇꯧꯔꯤ. ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯃꯅꯤꯡ ꯃꯌꯥ ꯅꯨꯄꯥ ꯑꯃ ꯀꯞꯄꯒ ꯆꯠꯄ ꯑꯃꯗꯤ ꯅꯪ ꯗꯗꯥꯒꯤ ꯀꯥ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯁꯤꯗꯁꯨ ꯅꯨꯄꯥ ꯑꯃꯅ ꯀꯞꯄꯛꯄ ꯅꯥꯍꯦꯕ ꯃꯈꯣꯟꯁꯤꯅ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯅꯤꯁꯤ ꯀꯤꯕꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯅꯪꯁꯨ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯔꯛꯏ. ꯑꯩꯗꯤ ꯏꯃꯥ ꯕꯕꯥ ꯃꯈꯣꯏꯅ ꯇꯝꯃꯛꯄ ꯋꯥꯔꯤ ꯑꯗꯨꯗ ꯏꯁꯥꯁꯤ ꯈꯪꯀꯤ ꯍꯦꯛ ꯀꯤꯁꯜꯂꯝꯃꯤ. ꯀꯣꯟꯅ ꯑꯩꯅ ꯕꯕꯥ ꯏꯃꯥꯗ ꯕꯕꯥꯆꯧ ꯍꯣꯏꯒꯤꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯨꯒꯦ ꯍꯥꯏꯗꯅ ꯕꯕꯥꯆꯧꯒꯤ ꯌꯨꯝꯗ ꯆꯪꯉꯛꯑꯝꯃꯤ. ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯩꯈꯤꯗꯕ ꯕꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯗꯗꯥꯁꯦ ꯊꯣꯔꯛꯀꯗꯕꯣꯏꯗꯤ ꯅꯤꯡꯉꯝꯃꯤ. ꯏꯃꯥꯕꯣꯛꯀ ꯕꯕꯥꯆꯧꯒꯅꯁꯨ ꯔꯣꯕꯤꯟ ꯅꯪ ꯂꯥꯛꯑꯕ? ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯔꯣꯅꯦ, ꯃꯤ ꯋꯥꯠꯂꯦꯅꯦ. ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯏ. ꯑꯩꯅ ꯑꯃꯨꯛ ꯕꯕꯥꯆꯧ ꯂꯩꯔꯗꯕꯅꯤ, ꯑꯁꯣꯝꯗꯁꯨ ꯐꯥꯝꯒꯤ ꯉꯥ ꯍꯨꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯐꯥꯝ ꯊꯪꯉꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯃꯥꯝꯇꯣꯟ ꯑꯃꯨꯛ ꯀꯧꯔꯛꯄ. ꯑꯗꯨ ꯑꯩ ꯆꯠꯂꯔꯣꯏ, ꯁꯣꯔꯥ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯁꯤꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯅ ꯃꯥꯝꯇꯣꯟꯗ ꯍꯥꯏꯅꯔꯝꯃꯒ ꯂꯥꯛꯑꯕꯅꯤ ꯍꯥꯏꯔꯝꯃꯤ. ꯑꯩꯅ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯕꯗꯨ ꯕꯕꯥꯆꯧꯗꯤ ꯇꯥꯔꯝꯗꯦ. ꯌꯨꯝꯒꯤ ꯃꯊꯛꯇ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯂꯩꯈꯤꯗꯕ ꯗꯗꯥ ꯑꯗꯨꯅ ꯂꯩꯔꯝꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯨꯠ ꯆꯤꯡꯉꯒ ꯀꯞꯄꯛꯄ ꯃꯈꯣꯟꯁꯤ ꯕꯕꯥꯆꯧꯒ ꯑꯩꯒꯅ ꯇꯥꯔꯝꯃꯤ. ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ. ꯕꯕꯥꯆꯧꯁꯨ ꯗꯗꯥꯒꯤ ꯀꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ. ꯑꯩꯅꯁꯨ ꯕꯕꯥꯆꯧ ꯀꯅꯥꯅꯣ ꯁꯤꯕꯨ ꯍꯥꯏꯗꯅ ꯆꯪꯁꯜꯂꯨꯒꯦ ꯇꯧꯕꯗ ꯑꯩꯈꯣꯏ ꯕꯕꯥꯆꯧꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯐꯥꯔꯛꯏ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯛꯑꯒ ꯔꯣꯕꯤꯟ ꯅꯄꯥ ꯀꯧꯔꯛꯑꯣ, ꯆꯔꯣ ꯆꯪꯈꯤꯒꯨꯝꯁꯤ ꯍꯥꯏꯔꯛꯏ. ꯃꯗꯨꯗꯩꯁꯨ ꯍꯣꯏ ꯕꯕꯥꯆꯧ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠꯇꯪ ꯇꯨꯡ ꯑꯣꯜꯂꯒ ꯌꯦꯡꯉꯝꯃꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯥꯊꯨ ꯑꯩꯁꯦ ꯕꯕꯥ ꯀꯧꯕ ꯂꯥꯛꯑꯝꯃꯤ. ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯗꯗꯥꯒꯤ ꯀꯥꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ. ꯑꯗꯨꯗ ꯕꯕꯥ ꯂꯥꯛꯍꯟꯅꯤꯡꯕ ꯃꯥꯜꯂꯤ. ꯕꯕꯥꯅ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯑꯃꯨꯛ ꯅꯪꯁꯨ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯕꯕꯥꯒ ꯑꯩꯒ ꯕꯕꯥꯆꯧꯒꯤꯗ ꯆꯪꯃꯤꯟꯅꯔꯛꯈꯤ. ꯍꯣꯏ ꯕꯕꯥꯆꯧꯁꯨ ꯉꯁꯥꯏ ꯂꯦꯞꯄꯧꯕ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ. ꯕꯕꯥꯅꯁꯨ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦꯅꯦ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯍꯪꯉꯝꯃꯤ. ꯕꯕꯥꯆꯧꯅ ꯑꯃꯨꯛ ꯂꯥꯛꯑꯣ, ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛꯇ ꯆꯪꯉꯨꯁꯤ ꯍꯥꯏꯗꯅ ꯕꯕꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯈꯤꯗꯕ ꯗꯗꯥꯒꯤ ꯀꯥ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯆꯪꯉꯒ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯗꯗꯥꯒꯤ ꯀꯥ ꯏꯍꯥꯡ ꯍꯥꯡꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯕꯕꯥꯆꯧꯅ ꯑꯃꯨꯛ ꯄꯣꯠ ꯆꯩꯁꯦ ꯃꯥꯏꯕꯅ ꯁꯤꯗ ꯑꯃꯠꯇ ꯊꯝꯃꯅꯨ, ꯀꯥꯁꯦ ꯁꯤꯠ ꯍꯥꯡꯍꯜꯂꯨ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯃꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯡꯇꯣꯛꯑꯒ ꯊꯝꯂꯕꯅꯤ. ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ. ꯕꯕꯥꯅ ꯃꯈꯣꯏꯅ ꯇꯥꯆꯧ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯥꯡꯇꯣꯛꯑꯒ ꯊꯝꯂꯕꯅꯤ. ꯅꯠꯇ꯭ꯔꯒ ꯃꯥꯏꯕꯗꯣ ꯑꯃꯨꯛꯇꯈꯛ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤꯔꯣ ꯍꯥꯏꯔꯝꯃꯤ. ꯕꯕꯥꯆꯧꯅ ꯑꯃꯨꯛ ꯇꯣꯛꯑꯁꯤꯗ ꯁꯣꯔꯥꯁꯨ ꯁꯣꯟꯗ꯭ꯔꯤ. ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯣ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯕꯒ ꯑꯩꯈꯣꯏꯅ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯅꯤ. ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯁꯣꯔꯥ ꯗꯦꯕ ꯀꯔꯃꯁꯤ ꯂꯣꯏꯈ꯭ꯔꯒꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕ ꯌꯥꯔꯦꯗ, ꯐꯔꯦ ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯆꯠꯆꯔꯣ ꯍꯥꯏꯔꯛꯏ. ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯥꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯄꯒ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯍꯦꯛ ꯆꯤꯡꯉꯒ ꯀꯞꯄꯛꯄ ꯈꯣꯟꯖꯦꯜꯁꯦ ꯑꯃꯨꯛ ꯇꯥꯔꯝꯃꯤ. ꯑꯉꯛꯄꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ. ꯑꯃꯨꯛꯀꯁꯨ ꯕꯕꯥꯒ ꯕꯕꯥꯆꯧꯒ ꯃꯕꯥꯅꯤꯗꯤ ꯀꯥꯗꯨꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯦꯟꯁꯜꯂꯝꯃꯤ. ꯍꯟꯗꯛꯁꯨ ꯑꯃꯨꯛꯀꯁꯨ ꯀꯥꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ. ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯕꯕꯥꯆꯧꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯒ ꯕꯕꯥꯒ ꯑꯩꯒꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ. ꯀꯣꯟꯅ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯦ. ꯑꯗꯨꯒ ꯇꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯑꯃꯨꯛ ꯑꯦꯛꯁꯤꯗꯦꯟꯗ ꯉꯥꯛꯇꯅꯤ ꯂꯩꯈꯤꯗ꯭ꯔꯤꯕꯗꯨ. ꯁꯤꯕꯨ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯁꯣꯏꯕ ꯑꯀꯥꯏꯕ ꯂꯩꯔꯕꯅꯣ ꯈꯪꯗ꯭ꯔꯦ. ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯈꯣꯏꯁꯨ ꯒꯥꯔꯤ ꯊꯧꯕ ꯇꯣꯡꯕꯗ ꯌꯥꯝꯅ ꯆꯦꯛꯁꯜꯂꯨ. ꯌꯨꯝ ꯑꯅꯤꯁꯦ ꯀꯥꯂꯤꯃꯥꯏ ꯏꯃꯥꯅ ꯌꯥꯝꯅ ꯇꯥꯊꯤꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦ. ꯑꯗꯨꯒ ꯍꯣꯔꯦꯟ ꯇꯨꯝꯕꯗ ꯅꯪꯁꯨ ꯅꯅꯥꯛꯇ ꯃꯩ ꯑꯃ ꯊꯥꯜꯂꯒ ꯇꯨꯝꯒꯗꯕꯅꯤ. ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯄꯗ ꯃꯩ ꯑꯃ ꯄꯥꯏꯔꯒꯁꯨ ꯊꯣꯛꯎ. ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯏꯁꯥꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗ ꯏꯇꯟ ꯇꯜꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯕꯕꯥꯒ ꯏꯃꯥꯒ ꯕꯕꯥꯆꯧꯒꯤꯗ ꯆꯪꯈꯤ.
ꯑꯗꯨꯒ ꯑꯩꯅ ꯆꯥꯛ ꯇꯣꯛꯑꯒ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯐꯃꯨꯡꯗ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯁꯤ ꯀꯣꯡꯀꯥꯡ ꯃꯤ ꯑꯃꯅ ꯆꯥꯛ ꯊꯤꯕꯒꯤ ꯃꯑꯣꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯤꯕꯅ ꯕꯕꯥ ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯤꯕꯅꯤ, ꯍꯜꯂꯛꯑꯕꯖꯥꯔ ꯕꯕꯥꯒ ꯏꯃꯥꯒꯗꯨꯕꯨ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯆꯥꯛꯈꯨꯝꯗ ꯀꯣꯡꯀꯥꯡ ꯇꯧꯔꯝꯃꯒ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯄꯥ ꯑꯗꯨꯗ ꯑꯩꯅ ꯐꯣꯟ ꯁꯨꯝ ꯌꯦꯡꯂꯤꯉꯩ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯌꯦꯡꯉꯝꯕꯗꯧꯅ ꯍꯥꯏꯐꯦꯠ ꯏꯁꯥꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯍꯧꯈꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯀꯤꯖꯗꯅ ꯀꯥꯡꯈꯟ ꯍꯥꯏꯗꯔꯒ ꯑꯩꯁꯨ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯃꯥꯏꯁꯤꯅ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯩꯁꯦ ꯍꯤꯞꯊꯕ ꯍꯧꯔꯛꯄꯁꯤꯗ ꯑꯩꯒꯤ ꯐꯩꯖꯨꯞꯁꯤ ꯐꯠ ꯂꯥꯎꯅ ꯍꯥꯏꯒꯠꯂꯛꯑꯒ ꯑꯩꯒꯤ ꯅꯪꯒꯟ ꯃꯅꯤꯡꯁꯤꯗ ꯃꯤ ꯑꯃ ꯁꯛ ꯂꯥꯎꯅ ꯍꯤꯞꯆꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯁꯨꯞꯄꯤꯕ ꯐꯩꯖꯨꯞꯇꯣ ꯀꯟꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯀꯥꯡꯗꯣꯟ ꯑꯩꯅ ꯍꯤꯞꯄꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯍꯤꯞꯄꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯀꯦꯗ꯭ꯔꯦꯛ ꯀꯦ ꯃꯈꯣꯜ ꯑꯁꯤ ꯁꯨꯝ ꯇꯞꯅ ꯇꯥꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯁꯤ ꯌꯧꯁꯜꯂꯛꯑꯒꯗꯤ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯑꯩꯁꯦ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯕꯕꯥꯆꯧ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯁꯨ ꯈꯔ ꯃꯝꯃꯒ ꯁꯨꯏ꯫ ꯗꯗꯥꯒꯤ ꯀꯥꯗ ꯂꯩꯔꯝꯕ ꯎꯄꯨ ꯀꯥꯡꯊꯣꯟꯁꯤꯡ ꯑꯗꯨꯁꯨ ꯃꯥꯏꯕꯅ ꯇꯝꯅꯔꯛꯄꯗꯒꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯥꯡꯇꯣꯛꯑꯒ ꯊꯝꯃꯨ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯎꯄꯨ ꯀꯥꯡꯊꯣꯟ ꯃꯔꯛ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯕꯕꯥꯆꯧꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯩꯅ ꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯁꯨ ꯑꯩꯒꯤ ꯀꯥ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯀꯤꯃꯟꯗꯅ ꯉꯥꯏꯍꯥꯛ ꯚꯥꯞ ꯑꯣꯏꯔꯨꯗꯦ꯫ ꯍꯥꯏꯗꯤ ꯑꯗꯨꯗ ꯂꯦꯞꯄꯝꯃꯤꯗꯨ ꯃꯤꯔ ꯀꯩꯅꯣꯁꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯄ꯭ꯔꯞ ꯀꯤꯅ ꯕꯕꯥꯆꯧꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯃꯤ ꯑꯃ ꯂꯦꯞꯄꯝꯃꯤꯕ ꯑꯗꯥꯏꯗ ꯆꯪꯁꯜꯂꯨꯕꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯍꯧꯖꯤꯛꯇ ꯂꯦꯞꯄꯝꯕꯗꯨ ꯑꯃꯨꯛ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯇꯧꯔꯛ ꯑꯩꯒꯤ ꯀꯥꯗꯁꯨ ꯑꯃꯨꯛ ꯇꯧꯔꯛ ꯑꯩꯁꯦ ꯀꯤꯕꯗ ꯀꯩꯗ ꯍꯥꯏꯔꯨꯅꯤ꯫ ꯑꯗꯨꯅ ꯄꯥꯈꯠ ꯕꯕꯥꯆꯧꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯟꯅ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥ ꯏꯃꯥꯁꯨ ꯐꯛ ꯑꯃ ꯊꯥꯔꯒ ꯐꯛꯇꯨꯗ ꯐꯝꯃꯒ ꯕꯕꯥꯆꯧ ꯏꯃꯥꯕꯣꯛ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯄꯥꯈꯠꯅ ꯆꯦꯟꯁꯜꯂꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏꯅꯁꯨ ꯀꯩꯗꯧꯔꯒꯦ ꯔꯣꯕꯤꯟ, ꯀꯔꯤꯒꯤꯅꯣ ꯅꯁꯥꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯕꯨ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯀꯥꯗꯁꯨ ꯑꯃꯨꯛ ꯍꯧꯔꯛꯏ, ꯑꯗꯨꯒ ꯃꯄꯥꯟꯁꯤꯗꯁꯨ ꯑꯃꯨꯛ ꯀꯔꯤꯅꯣꯃ ꯂꯦꯞꯄꯝꯃꯒ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ, ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯦꯗ ꯁꯤꯗ ꯂꯩꯕꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯕꯨꯡꯉꯣ, ꯄꯥꯈꯠꯀꯅꯨ, ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯇꯥꯆꯧ, ꯃꯥ ꯃꯇꯣꯝꯗ ꯂꯩꯕꯗꯨꯗ ꯀꯤꯖꯔꯝꯃꯅꯤ, ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯁꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅꯁꯨ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯦ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯏꯃꯥꯗꯁꯨ ꯑꯩꯅ ꯏꯃꯥ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ, ꯑꯩ ꯀꯤꯔꯦ ꯇꯨꯝꯒꯗꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯪꯉꯒ ꯀꯔꯤ ꯂꯩꯒꯦꯗꯣ ꯌꯦꯡꯉꯨꯔꯁꯤ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯇꯨꯝꯍꯧꯔꯒꯦ ꯏꯃꯥ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯥꯏꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯀꯞꯄꯛꯄ ꯃꯈꯣꯟꯁꯦ ꯇꯥꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯤꯠ ꯅꯥ ꯆꯦꯠ ꯎꯏꯁꯜꯂꯒ ꯅꯥꯀꯣꯡ ꯃꯦꯟꯁꯜꯂꯒ ꯅꯣꯡꯉꯥꯟꯕ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥꯗ ꯑꯩꯅ ꯏꯃꯥ ꯃꯇꯝ ꯈꯔ ꯑꯩ ꯃꯥꯝꯇꯣꯟꯒꯤꯗ ꯑꯃꯨꯛ ꯂꯩꯔꯨꯔꯒꯦ, ꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯇꯨꯝꯐꯝ ꯂꯥꯛꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯁꯣꯔꯥꯠ ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯔꯁꯤꯕꯣ, ꯑꯗꯨꯏ ꯃꯍꯨꯠ ꯅꯪ ꯕꯕꯥꯆꯧꯒꯤꯗ ꯉꯥꯏꯍꯥꯛ ꯍꯦꯛ ꯆꯪꯉꯨꯔꯒ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤ ꯍꯪꯕꯤꯔꯨꯆꯣ, ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯋꯥꯅ ꯁꯣꯔꯥꯠ ꯐꯥꯎꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯍꯌꯦꯡ ꯁꯣꯔꯥꯠꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯑꯍꯤꯡ ꯑꯁꯤꯗꯁꯨ ꯂꯩꯈꯤꯗꯕ ꯗꯗꯥꯒꯤ ꯊꯋꯥꯏ ꯃꯃꯤ ꯑꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯏꯪꯈꯣꯜ ꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯁꯣꯔꯥꯠ ꯁꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯌꯨꯝꯁꯦ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯑꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯗꯗꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯏꯃꯥꯗ ꯑꯩꯁꯨ ꯃꯥꯝꯇꯣꯟꯒꯤ ꯐꯥꯝꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯣꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯝꯇꯣꯟꯒꯤ ꯐꯥꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯅ ꯃꯥꯝꯇꯣꯟꯒꯤ ꯐꯥꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯐꯥꯝ ꯑꯗꯨ ꯅꯥꯄꯤ ꯁꯤꯡꯕꯤ ꯁꯣꯡꯉꯒ ꯀꯔꯤꯅꯣ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯔꯝꯗꯦ꯫ ꯏꯅꯦ ꯌꯥꯏꯒ ꯃꯥꯝꯇꯣꯟꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯀꯩꯅꯣ ꯐꯥꯝ ꯑꯁꯤꯕꯨ ꯀꯝꯇ ꯌꯦꯡꯁꯟꯗ꯭ꯔꯕꯣ, ꯏꯁꯣꯡ ꯍꯦꯛ ꯁꯣꯡꯉꯒ ꯌꯥꯝꯅ ꯑꯣꯜꯂꯝꯃꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯝꯇꯣꯟ ꯑꯃꯨꯛ ꯔꯣꯕꯤꯟ ꯐꯥꯝꯁꯤ ꯃꯃꯥꯡꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦꯅꯦ, ꯑꯁꯥꯏ ꯂꯩꯀꯥꯏꯁꯤ ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯂꯩꯔꯦ, ꯐꯥꯝꯗꯒꯤ ꯉꯥ ꯈꯔ ꯍꯨꯔꯥꯟ ꯂꯥꯏ ꯇꯤꯟ ꯈꯔ ꯊꯥꯖꯜꯂꯛ, ꯇꯟꯗꯅ ꯑꯩꯁꯨ ꯀꯌꯥ ꯌꯦꯡꯁꯜꯂꯨꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯥꯝꯇꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯃꯥꯝꯇꯣꯟ ꯐꯥꯝꯗ ꯂꯥꯏ ꯇꯤꯟ ꯊꯥꯖꯜꯂꯛꯄ ꯍꯥꯏꯔꯤꯁꯤꯕꯣ, ꯌꯨꯝꯗꯁꯨ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯃꯨꯛ ꯁꯤꯗꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯑꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯥꯝꯇꯣꯟ ꯑꯃꯨꯛ ꯔꯣꯕꯤꯟ ꯐꯥꯝꯗ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯊꯣꯛꯑꯒ ꯂꯩꯔꯦ, ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕ ꯌꯥꯕ ꯈꯣꯏꯔꯝꯃꯤ, ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ, ꯑꯗꯣ ꯑꯩ ꯐꯥꯝ ꯑꯁꯤ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯌꯣꯟꯈ꯭ꯔꯒꯦ ꯅꯤꯡꯂꯦ꯫ ꯑꯗꯨꯝꯅ ꯃꯥꯝꯇꯣꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅꯁꯨ ꯃꯥꯝꯇꯣꯟ ꯐꯥꯝꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯔꯤꯁꯤ ꯇꯁꯦꯡꯅ ꯃꯤꯗꯤ ꯃꯤꯅꯤꯀꯣ, ꯑꯗꯣ ꯃꯥꯝꯇꯣꯟ ꯑꯩꯒ ꯇꯤꯟꯅꯕ ꯌꯨꯝꯒꯤ ꯍꯣꯝ ꯁꯦꯀ꯭ꯌꯨꯔꯒꯤ ꯀꯦꯃꯦꯔꯥ ꯐꯤꯠꯇꯤꯡ ꯇꯧꯕ ꯆꯠꯄ ꯏꯃꯥꯟꯅꯕ ꯈꯔ ꯇꯤꯟꯅꯩ, ꯃꯈꯣꯏꯗ ꯐꯥꯝ ꯑꯁꯤꯗ ꯀꯦꯃꯦꯔꯥ ꯈꯔ ꯄꯥꯡꯈꯠꯄꯤꯌꯨ ꯍꯥꯏꯈ꯭ꯔꯒꯦ, ꯑꯗꯨꯒ ꯁꯤꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯗꯣ ꯌꯦꯡꯉꯁꯤꯔꯣ ꯍꯪꯉꯝꯃꯤ꯫ ꯃꯥꯝꯇꯣꯟ ꯑꯃꯨꯛ ꯔꯣꯕꯤꯟ ꯃꯤ ꯅꯠꯇꯦ ꯃꯤ ꯐꯠꯇꯕꯅ ꯊꯥꯖꯜꯂꯛꯄ
ꯂꯥꯏꯇꯤꯡꯅꯤ ꯀꯦꯃꯦꯔꯥꯗ ꯃꯃꯤ ꯀꯔꯤꯁꯨ ꯇꯥꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯐꯅ ꯃꯥꯝꯇꯣꯟ ꯑꯗꯨꯝꯅ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯃꯥꯝꯇꯣꯟꯗ ꯚꯨꯠ ꯎꯕꯒꯤꯗ ꯅꯠꯇꯦ ꯀꯦꯃꯦꯔꯥꯁꯤ ꯃꯤꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯗ ꯑꯗꯨꯅꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯅꯤ꯫ ꯑꯗꯨꯅ ꯀꯦꯃꯦꯔꯥ ꯑꯃ ꯊꯦꯜꯂꯁꯤ꯫ ꯑꯩ ꯐꯣꯟ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯝꯇꯣꯟꯒꯤ ꯐꯥꯔꯝ ꯑꯗꯨꯗ ꯃꯥꯏꯀꯩ ꯃꯔꯤ ꯀꯦꯃꯦꯔꯥ ꯐꯤꯠꯇꯤꯡ ꯇꯧꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯔꯣꯕꯤꯟ, ꯅꯣꯏ ꯃꯥꯝꯇꯣꯟꯒꯤ ꯐꯥꯔꯝ ꯑꯁꯤꯗꯤ ꯆꯥꯛ ꯆꯥꯅꯕꯗ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯇꯧꯔꯅꯤ꯫ ꯑꯗꯣ ꯉꯁꯤ ꯏꯟꯁꯥꯡ ꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯆꯥꯈ꯭ꯔꯒꯦ꯫ ꯉꯟꯁꯨ ꯉꯜꯂꯤ ꯅꯪꯕꯨ ꯇꯟꯕ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯏꯇꯥꯎꯁꯤꯡ, ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯀꯦꯃꯦꯔꯥ ꯊꯦꯠꯂꯤꯁꯤ ꯁꯤꯒꯤ ꯐꯥꯔꯝ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯅꯦ꯫ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯃ ꯁꯤꯒꯤ ꯐꯥꯔꯝ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏ꯫ ꯃꯤꯁꯨ ꯌꯥꯝꯅ ꯐꯅꯗꯦ ꯑꯁꯥꯏꯁꯦ ꯑꯗꯨꯒꯤ ꯀꯦꯃꯦꯔꯥꯁꯦ ꯑꯩꯅ ꯄꯥꯟꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯅꯣꯛꯐꯤ ꯇꯧꯔꯒ ꯁꯨꯝꯅ ꯀꯨꯝꯃꯛꯏ꯫ ꯍꯥꯏ ꯀꯩꯅꯣ ꯁꯤꯒꯤ ꯀꯦꯃꯦꯔꯥ ꯑꯁꯤꯗꯗꯤ ꯚꯨꯠꯇꯤ ꯎꯔꯣꯏ꯫ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯑꯗꯨ ꯅꯪ ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯅꯪꯅ ꯉꯝꯃꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗꯨ ꯀꯨꯏꯅꯁꯨ ꯄꯨꯜꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯝ ꯂꯥꯞꯅꯁꯨ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯦ ꯍꯥꯏꯗꯅ ꯀꯣꯟꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯨꯕꯗ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 11 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯑꯩꯈꯣꯏ ꯐꯥꯔꯝꯗ ꯂꯣꯏꯖꯕ ꯉꯥꯅꯨ ꯑꯃ ꯍꯥꯠꯇꯣꯛꯑꯒ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗꯁꯨ ꯃꯥꯝꯇꯣꯟꯁꯤ ꯐꯥꯔꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯔꯣꯕꯤꯟ ꯃꯈꯣꯏ ꯆꯥꯛ ꯄꯤꯖꯔꯤꯔꯥ? ꯄꯤꯖꯧ ꯑꯗꯣ ꯀꯨꯏꯅꯗꯤ ꯇꯧꯒꯅꯨꯀꯣ꯫ ꯃꯝꯗ꯭ꯔꯤꯉꯩ ꯁꯠ ꯂꯥꯎꯅ ꯂꯣꯏꯁꯜꯂꯨ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯇꯥꯕ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨꯁꯨ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯄꯤꯔꯒꯦ꯫ ꯑꯩꯅ ꯃꯈꯣꯏ ꯃꯥꯝꯇꯣꯟ ꯀꯨꯏꯔꯣꯏ ꯃꯣꯏꯁꯨ ꯆꯥꯛ ꯆꯥꯈ꯭ꯔꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯁꯨ ꯄꯤꯖꯔꯕꯅꯤ꯫ ꯂꯣꯏꯁꯜꯂꯅꯤ ꯃꯥꯝꯇꯣꯟ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯝꯇꯣꯟꯅ ꯃꯈꯣꯏꯁꯦ ꯑꯗꯨ ꯌꯨ ꯆꯥꯛꯀꯗꯤ ꯌꯥꯎꯔꯨꯅꯨꯀꯣ, ꯃꯇꯝ ꯊꯦꯡꯈꯤꯅꯕꯅꯦ, ꯑꯩꯁꯨ ꯑꯁꯥꯏꯗ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯁꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯃꯥꯝꯇꯣꯟꯁꯨ ꯁꯨꯝ ꯐꯥꯔꯝ ꯑꯗꯨ ꯌꯦꯡꯁꯟꯕ ꯆꯠꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯥꯛ ꯇꯣꯡꯅꯔꯛꯄꯒꯤꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯃꯥꯗꯤ ꯌꯨꯁꯨ ꯈꯔ ꯊꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯣꯟꯅ ꯉꯥꯎꯈꯠꯂꯛꯇꯅ ꯇꯨꯝꯃꯒ ꯈꯔ ꯂꯩꯊꯣꯛꯈꯤ꯫ ꯑꯃꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯑꯣꯕꯒ ꯀꯩꯒ ꯄꯨꯡꯁꯨ ꯇꯞꯅ ꯊꯦꯡꯖꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯃꯥꯝꯇꯣꯟꯅ ꯉꯥꯡꯉꯛꯑꯅꯤ ꯍꯥꯏꯗꯅ ꯃꯝꯂꯤ ꯇꯧꯔꯛꯄꯒꯤꯗꯨꯗ ꯃꯣꯏꯁꯦ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯣꯏꯅ ꯍꯜꯍꯟꯈꯤ꯫ ꯃꯣꯏ ꯍꯦꯛ ꯍꯟꯈꯤꯕꯒ ꯅꯨꯃꯤꯠꯁꯨ ꯆꯪꯈꯤꯗꯨꯅ ꯇꯞꯅ ꯃꯝꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯐꯥꯔꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯅꯔꯝꯕꯒꯤ ꯆꯈꯥꯏꯔꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯤꯉꯩ ꯐꯥꯔꯝꯗ ꯊꯥꯟꯕ ꯃꯩ ꯕ꯭ꯂꯕꯁꯤꯡ ꯑꯗꯨ ꯈꯞꯄꯛꯄ ꯍꯧꯔꯛꯏ꯫ ꯋꯥꯈꯟꯗꯁꯨ ꯑꯩꯁꯦ ꯀꯩꯅꯣꯅꯦ, ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯄꯁꯨ ꯅꯠꯇꯦ, ꯃꯩꯁꯤꯕꯨ ꯈꯞꯄꯤꯁꯤꯕꯣ, ꯃꯁꯤꯕꯨ ꯃꯥꯝꯇꯣꯟꯅ ꯍꯥꯏꯕꯗꯣ ꯍꯧꯔꯛꯇꯣꯔꯕꯖꯥꯔꯅꯦ ꯈꯟꯅ ꯑꯩꯁꯨ ꯐꯥꯔꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯀꯦ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯝꯇꯣꯟꯒꯤ ꯉꯥ ꯌꯣꯛꯄ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯂꯩꯍꯥꯎ ꯃꯈꯣꯡ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯆꯨꯝꯅ ꯂꯦꯞꯄꯝꯃꯒ ꯃꯃꯤ ꯁꯥꯃꯤ ꯑꯩꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯔꯛꯄꯗ ꯏꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯄꯥꯈꯠ ꯊꯨꯀꯠꯄ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯍꯥꯏꯐꯦꯠꯁꯨ ꯑꯩꯁꯦ ꯀꯤꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯜꯂꯒ ꯑꯩꯅ ꯁꯨꯝꯅ ꯂꯥꯎꯁꯜꯂꯝꯃꯤ, ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯦꯞꯄꯤꯗꯣ, ꯍꯨꯔꯥꯟꯕ ꯆꯪꯉꯤꯔꯣ? ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯂꯥꯎꯔꯨꯕꯗꯒꯤ ꯅꯨꯄꯤꯗꯨ ꯃꯣꯜꯂꯤ ꯐꯥꯝꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯇꯞꯅ ꯁꯨꯝ ꯀꯨꯝꯊꯈꯤ꯫ ꯑꯩꯁꯨ ꯀꯤꯖꯔꯛꯇꯅ ꯃꯥꯝꯇꯣꯟꯒꯤ ꯌꯨꯝ ꯇꯝꯅ ꯒꯣꯡ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯝꯇꯣꯟꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯥꯝꯇꯣꯟ ꯅꯨꯄꯤꯗꯨ ꯑꯩꯁꯨ ꯊꯦꯡꯅꯔꯛꯑꯦ꯫ ꯃꯗꯨ ꯃꯤꯗꯤ ꯃꯥꯟꯗꯦ ꯑꯩꯅ ꯎꯔꯛꯈꯤꯕꯗꯨ꯫ ꯑꯗꯨꯒ ꯃꯥꯝꯇꯣꯟ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥ ꯄꯥꯜꯂꯝꯕꯗꯣ ꯑꯗꯨꯗ ꯌꯦꯡꯉꯁꯨ ꯀꯔꯤꯅꯣꯗꯣ ꯈꯪꯉꯦ, ꯑꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯁꯤꯔꯣ ꯍꯪꯉꯝꯃꯤ꯫ ꯃꯥꯝꯇꯣꯟꯅ ꯃꯈꯣꯏ ꯌꯦꯡꯁꯤ ꯑꯗꯨ ꯌꯥꯕꯨ ꯌꯥꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯕꯅꯤ ꯃꯥꯝꯇꯣꯟ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯀꯦꯃꯦꯔꯥꯗ ꯉꯁꯥꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯣꯝꯗ ꯆꯠꯈꯤꯕ ꯅꯨꯄꯤꯗꯨ ꯃꯃꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯨꯕꯗ ꯑꯉꯛꯄꯅꯤ, ꯀꯦꯃꯦꯔꯥꯗꯗꯤ ꯅꯨꯄꯤꯗꯨ ꯃꯃꯤ ꯇꯥꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯉꯧꯔꯤ ꯃꯌꯦꯛꯇꯤ ꯀꯌꯥ ꯁꯦꯡꯗꯦ꯫ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯀꯔꯤꯅꯣꯃ ꯄꯥꯏꯔꯒ ꯆꯠꯄ ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯥꯝꯇꯣꯟꯁꯨ ꯃꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯐꯥꯔꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄꯁꯨ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯎꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯆꯪꯉꯛꯄꯅꯤꯅ ꯑꯩꯗꯤ ꯃꯈꯣꯏꯗꯨ ꯃꯁꯛ ꯈꯪꯕ ꯉꯝꯃꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯅꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯉꯝꯃꯤ꯫ ꯑꯁꯥꯏꯗ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯗꯨꯗꯤ ꯃꯥꯝꯇꯣꯟ ꯃꯈꯣꯏꯁꯦ ꯄꯨꯂꯤꯁꯇ ꯇꯥꯛꯑꯁꯤ꯫ ꯃꯥꯝꯇꯣꯟꯅ ꯑꯃꯨꯛ ꯇꯥꯛꯁꯤ, ꯑꯗꯣ ꯃꯈꯣꯏꯁꯦ ꯄꯨꯂꯤꯁꯇ ꯇꯥꯛꯇ꯭ꯔꯤꯉꯩ ꯐꯥꯔꯒ ꯍꯥꯟꯅ ꯑꯃꯨꯛꯇꯗꯤ ꯐꯨꯗꯦꯛꯁꯤ꯫ ꯏꯕꯥꯅꯤ ꯅꯣꯡꯃ ꯐꯥꯝꯗ ꯑꯍꯤꯡ ꯂꯦꯛꯑꯒ ꯂꯨꯝꯃꯒ ꯐꯥꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯑꯩꯅ ꯁꯨꯝ ꯀꯦꯃꯦꯔꯥꯗꯣ ꯑꯍꯤꯡꯒꯤ ꯔꯦꯀꯣꯔꯗ ꯑꯃ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯑꯉꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨ ꯑꯩꯅ ꯃꯗꯨꯗꯒꯤ ꯎꯕ ꯐꯪꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯐꯥꯔꯝ ꯑꯗꯨꯗ ꯆꯪꯉꯒ ꯂꯥꯏꯇꯤꯟꯒꯤ ꯑꯣꯏꯕ ꯀꯔꯤꯅꯣꯃ ꯄꯨꯔꯒ ꯂꯥꯛꯑꯒ ꯐꯥꯔꯝ ꯑꯗꯨꯗ ꯂꯪꯁꯜꯂꯝꯃꯒ ꯒꯣꯡ ꯆꯦꯟꯈꯤꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯥꯝꯇꯣꯟꯗꯁꯨ ꯑꯩꯅ ꯃꯗꯨ ꯌꯦꯡꯍꯟꯕꯗ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ, ꯃꯥꯒꯤꯁꯤꯗꯤ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯝꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯤꯁꯤꯁꯨ ꯑꯩꯅ ꯃꯁꯛ ꯈꯪꯉꯤ, ꯑꯁꯥꯏꯗ ꯂꯩꯕ ꯃꯤꯅꯤ꯫ ꯔꯣꯕꯤꯟ ꯀꯥꯟꯅꯗꯦ, ꯍꯌꯦꯡꯗꯒꯤ ꯀꯤꯔꯁꯨ ꯀꯤꯅ ꯅꯪꯒ ꯑꯩꯒ ꯐꯥꯔꯝꯗ ꯂꯩꯔꯁꯤ꯫ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯎꯁꯤꯟꯅꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏ ꯃꯥꯝꯇꯣꯟ, ꯍꯌꯦꯡꯗꯤ ꯂꯤꯆꯩ ꯑꯆꯧꯕ ꯑꯃꯃꯝ ꯄꯥꯏꯔꯒ
ꯂꯨꯝꯗꯨꯅ ꯂꯩꯔꯁꯤ ꯃꯣꯏꯒꯤꯁꯤꯗꯤ ꯃꯤ ꯎꯁꯤꯠꯃꯟꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯥꯝꯇꯣꯟꯒ ꯑꯩꯒꯁꯦ ꯅꯨꯃꯤꯠꯇꯨꯗꯤ ꯐꯥꯔꯝꯗ ꯑꯌꯨꯛ ꯉꯟꯅ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯃꯤ ꯎꯅꯗ꯭ꯔꯤꯉꯩ ꯐꯥꯔꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟ ꯎꯄꯥꯟ ꯀꯌꯥ ꯊꯣꯛꯑꯝꯗꯦ꯫ ꯐꯥꯔꯝ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉꯨꯕꯗ ꯃꯥꯝꯇꯣꯟꯒꯤ ꯐꯥꯔꯝ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯕꯤ ꯅꯨꯄꯤꯗꯣ ꯆꯪꯉꯛꯄ ꯎꯔꯝꯃꯤ꯫ ꯃꯥꯝꯇꯣꯟꯅꯁꯨ ꯑꯩꯉꯣꯟꯗ ꯔꯣꯕꯤꯟ ꯆꯪꯉꯛꯑꯦ꯫ ꯃꯄꯥꯟꯗꯒꯤ ꯊꯣꯛꯁꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯪꯉꯒ ꯅꯨꯄꯤꯁꯦ ꯂꯤꯆꯩꯁꯤꯅ ꯇꯦꯛꯇ꯭ꯔꯤꯐꯥꯎ ꯀꯟꯊꯁꯤ ꯍꯥꯏꯗꯅ ꯂꯨꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯑꯒ ꯅꯨꯄꯤꯗꯨꯅ ꯉꯁꯥꯏ ꯆꯪꯈꯤꯕ ꯃꯄꯥ ꯑꯗꯥꯏꯗ ꯆꯪꯉꯨꯕꯗ ꯑꯉꯛꯄꯅꯤ꯫ ꯂꯥꯏ ꯁꯥꯟꯅꯕꯤ ꯅꯨꯄꯤꯗꯣ ꯑꯗꯥꯏꯗ ꯂꯩꯔꯝꯗꯦ꯫ ꯃꯥꯝꯇꯣꯟꯒ ꯑꯩꯒꯁꯨ ꯂꯤꯆꯩꯗꯨꯃꯒ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯃꯥꯝꯇꯣꯟꯅ ꯑꯩꯉꯣꯟꯗꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯔꯣꯕꯤꯟ, ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯁꯤ ꯃꯥꯡꯕꯁꯨ ꯍꯩꯔꯖꯥꯔꯣ? ꯀꯗꯣꯝꯗ ꯊꯣꯛꯈ꯭ꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯍꯣꯏꯅꯦ ꯃꯥꯝꯇꯣꯟ, ꯃꯥꯡꯈ꯭ꯔꯦꯅꯦ꯫ ꯑꯁꯤꯗꯤ ꯀꯤꯗꯨꯝ ꯀꯤꯁꯜꯂꯛꯑꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯁꯨꯝ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯒ ꯃꯥꯝꯇꯣꯟꯒ ꯑꯩꯒꯅ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯃꯥꯝꯇꯣꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯖꯜꯂꯨꯕꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯕꯤ ꯅꯨꯄꯤ ꯑꯃ ꯃꯃꯤ ꯇꯥꯕ ꯃꯥꯝꯇꯣꯟꯒ ꯑꯩꯒꯅ ꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯁꯦ ꯈꯨꯗꯛꯇ ꯃꯈꯣꯡ ꯃꯈꯨꯠ ꯐꯤꯡ ꯀꯥꯎꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯥꯝꯇꯣꯟꯁꯦ ꯂꯦꯛꯊꯈꯤꯕꯗꯨꯗꯩꯁꯨ ꯄꯥꯈꯠꯇꯅ ꯏꯅꯦꯌꯥꯏꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯐꯣꯟ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯀꯥꯈꯠꯂꯒ ꯆꯠꯈꯤ꯫ ꯀꯣꯟꯅ ꯏꯅꯦꯌꯥꯏꯅ ꯃꯤ ꯈꯔ ꯄꯨꯔꯛꯇꯨꯅ ꯃꯥꯝꯇꯣꯟꯁꯦ ꯌꯨꯝꯗ ꯄꯨꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯃꯥꯝꯇꯣꯟꯁꯦ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯈꯤꯕꯗꯒꯤ ꯀꯣꯟꯅꯗꯤ ꯃꯥꯝꯇꯣꯟꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗ ꯊꯧꯗꯣꯛꯇꯣ ꯊꯣꯛꯈꯤꯕꯗꯒꯤ ꯃꯥꯝꯇꯣꯟꯒꯤ ꯐꯥꯔꯝ ꯑꯗꯨ ꯃꯤ ꯑꯃꯗ ꯌꯣꯟꯊꯣꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯐꯥꯔꯝ ꯑꯗꯨ ꯌꯣꯟꯈ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫